ꯌꯥꯏꯀꯣ ꯑꯩ ꯅꯣꯏ ꯇ꯭ꯔꯤꯛ ꯑꯃ ꯎꯠꯀꯦ ꯇꯧꯅꯦ ꯁꯤꯁꯦ ꯑꯩꯅ ꯁꯤ ꯇ꯭ꯔꯤꯛꯁꯦ ꯅꯦꯚꯔ ꯗꯤꯌꯔ ꯀꯧꯋꯦꯕꯀꯣ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯅꯦ ꯐꯣꯟ ꯅꯪ ꯐꯣꯟꯗ ꯀꯦꯃꯦꯔꯥ ꯑꯦꯞ ꯍꯥꯡꯉꯣꯅꯦ ꯍꯥꯡꯉꯕ ꯅꯪ ꯁꯣꯝ ꯂꯥꯛꯑꯣꯀꯣ ꯁꯤꯗꯒꯤꯅꯦ ꯁꯤꯗꯒꯤ ꯅꯪꯅ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯞꯄꯛꯑꯣꯕꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯂꯦꯞꯄꯣꯅꯦ ꯑꯩꯈꯣꯏ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯛꯑꯣ ꯀꯥꯞꯄꯣ ꯀꯥꯞꯄꯣ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯐꯣꯇꯣꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯌꯥꯎꯗꯤ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯀꯥꯏꯗ ꯌꯥꯎꯔꯝꯕꯅꯤ ꯐꯣꯇꯣꯁꯦ ꯒꯦꯂꯔꯤꯗ ꯌꯥꯎꯔꯝꯃꯅꯤꯀꯣ ꯌꯥꯔꯦ ꯁꯨꯝ ꯂꯥꯛꯑꯣꯅꯦ ꯌꯥꯔꯦ ꯒꯦꯂꯔꯤ ꯃꯥꯏ ꯒꯦꯂꯔꯤ ꯑꯣ ꯁꯤ ꯂꯩ ꯑꯣꯀꯦ ꯁꯤꯗ ꯂꯦꯞꯄꯣ ꯌꯥꯔꯦ ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯣꯇꯣꯁꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯦ ꯀꯩꯒꯨꯝꯕ ꯅꯪꯅ ꯄꯣꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯩꯗ ꯅꯪꯅ ꯄꯣꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯒꯦꯂꯔꯤꯗꯒꯤꯀꯣ ꯒꯦꯂꯔꯤꯗ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯆꯪꯁꯤꯜꯂꯛꯑꯣ ꯌꯦꯡꯉꯣ ꯅꯪ ꯒꯦꯂꯔꯤꯗ ꯅꯠꯇ꯭ꯔꯥ ꯒꯦꯂꯔꯤꯗ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯅꯪꯅ ꯐꯣꯇꯣꯁꯦ ꯅꯠꯇ꯭ꯔꯥ ꯍꯥ ꯄꯨꯊꯣꯛꯑꯀꯥꯟꯗꯅꯦ ꯑꯩꯁꯦ ꯂꯦꯞꯈꯤꯕꯗꯣ ꯁꯤꯗꯩꯁꯤꯗ ꯅꯣꯏꯒꯤ ꯂꯣꯏꯅ ꯃꯥ ꯐꯣꯇꯣ ꯀꯥꯞꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯇꯥꯏꯝ ꯍꯥꯏꯗꯤ ꯒꯣ ꯕꯦꯛ ꯏꯟ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯄꯥꯁꯇ ꯆꯠꯂꯒ ꯑꯩꯁꯦ ꯌꯥꯎꯍꯟꯗꯕ ꯑꯣꯏꯔꯒꯗꯤ ꯐꯖꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯐꯣꯇꯣꯁꯤ ꯁꯤ ꯂꯩꯔꯦꯕꯀꯣ ꯃꯥꯅ ꯀꯥꯞꯄ ꯑꯦꯡꯒꯜꯁꯤꯗꯀꯣ ꯑꯩꯁꯤ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯅꯣꯏꯅꯤ ꯈꯤꯇꯪ ꯂꯦꯞ ꯂꯩꯔꯣ ꯅꯪꯅ ꯀꯥꯞꯇꯤ ꯀꯥꯞꯈꯤꯀꯣ ꯑꯩ ꯌꯥꯎꯈꯤꯕ ꯑꯩ ꯌꯥꯎꯈꯤꯕ ꯅꯪ ꯀꯥꯞꯄ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯩ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯇꯣꯞꯄ ꯐꯣꯇꯣꯁꯨ ꯌꯥꯎꯗ꯭ꯔꯦꯀꯣ ꯀꯦꯃꯦꯔꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯦꯝ ꯅꯠꯇꯦꯀꯣ ꯆꯨꯝꯅ ꯀꯦꯃꯦꯔꯥꯅꯤꯀꯣ ꯁꯦ ꯑꯦꯞ ꯂꯥꯟꯅ ꯌꯥꯝ ꯍꯪꯅꯕꯅꯦꯕ ꯑꯩꯅ ꯐꯣꯟꯒꯤ ꯃꯦꯖꯤꯛ ꯇꯧꯕꯁꯦ ꯀꯩ ꯑꯦꯞꯅꯣ ꯇꯧꯕꯅꯦꯕ ꯐꯣꯇꯣꯁꯤ ꯑꯦꯞꯇꯤ ꯅꯠꯇꯦꯀꯣ ꯁꯦ ꯃꯁꯥꯒꯤ ꯌꯥꯎꯖꯕ ꯐꯣꯟꯒꯤ ꯌꯥꯎꯖꯕ ꯀꯦꯃꯦꯔꯥꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯕꯦꯖꯤꯛ ꯂꯣꯏ ꯅꯨꯡꯉꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯤꯛꯇ ꯁꯨꯝ ꯇ꯭ꯔꯤꯛ ꯇꯧꯕꯁꯦ ꯑꯩꯅ ꯇꯧꯔꯀꯥꯟꯗ ꯃꯤꯅ ꯁꯨꯝ ꯐꯦꯛꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯅꯣꯏꯒꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯋꯦꯀꯣ ꯍꯧꯖꯤꯛ ꯅꯪ ꯎꯈꯤꯕ ꯇ꯭ꯔꯤꯛꯇ ꯁꯨꯝ ꯋꯤꯠꯅꯦꯁꯇ ꯍꯧꯖꯤꯛ ꯎꯍꯧꯔꯤꯅꯤꯗ ꯅꯪꯅ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯗꯤ ꯃꯣꯏꯗꯁꯨ ꯍꯥꯏꯗꯤ ꯌꯦꯡꯉꯤꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯀꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯦꯗꯣ ꯍꯥꯏꯐꯦꯠ ꯈꯟꯅ ꯅꯪ ꯍꯥꯏꯐꯦꯠ ꯑꯝꯇꯪ ꯅꯪꯅ ꯈꯟꯕꯒꯦꯗ ꯍꯥꯏꯔꯛꯑꯣꯅꯦ ꯍꯧꯖꯤꯛ ꯇꯧꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯀꯤꯗꯤ ꯀꯥꯏ ꯊꯤ ꯉꯛꯏ ꯐꯣꯇꯣ ꯅꯝꯕ ꯌꯥꯎꯍꯧꯕꯅꯦ ꯂꯩꯔꯝꯗꯕ ꯐꯣꯇꯣ ꯅꯝꯕꯗ ꯌꯥꯎꯍꯧꯕꯅꯦ ꯀꯃꯥꯏꯅ ꯂꯩꯔꯝꯗ꯭ꯔꯤꯅꯣ ꯑꯁ ꯀꯥꯏ ꯉꯥꯎꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯕ꯭ꯔꯥ ꯀ꯭ꯌꯨꯕꯁꯦ ꯁꯣꯜꯞ ꯇꯧꯕ ꯍꯩꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯁꯣꯜꯞ ꯇꯧꯕ ꯍꯥ ꯁꯣꯜꯞ ꯇꯧꯕ ꯍꯩꯇꯤꯌꯥ ꯊꯨꯒꯥꯏꯕꯗꯤ ꯍꯩꯕ꯭ꯔꯥ ꯊꯨꯒꯥꯏꯕ ꯍꯥꯏ ꯊꯨꯗꯦꯛꯄ ꯅꯠꯇꯕ ꯎꯪꯈꯥꯏꯕꯗꯤ ꯍꯩꯅꯀꯣ ꯈꯔ ꯂꯣꯏ ꯎꯪꯈꯥꯏꯅꯔꯅꯤ ꯈꯔ ꯂꯣꯏ ꯎꯪꯈꯥꯏ ꯂꯣꯏ ꯔꯥꯎꯟ ꯂꯥꯛꯑꯣ ꯃꯁꯥ ꯉꯝꯗꯦ ꯃꯁꯥ ꯉꯝꯗꯕ ꯌꯥꯝ ꯎꯪꯍꯜꯂꯨꯅ ꯑꯃꯨꯛ ꯋꯥꯟꯊꯈꯤꯗꯅ ꯎꯅꯕꯅꯦꯕ ꯅꯣꯏꯗꯤ ꯂꯣꯏ ꯎꯪꯍꯜꯂꯤ ꯅꯣꯏ ꯈꯔ ꯎꯪꯉꯃꯤꯅ ꯁꯤ ꯏꯆꯝ ꯆꯝꯕ ꯀ꯭ꯌꯨꯕꯅꯤ ꯌꯥꯅꯤꯡꯉꯦꯗꯅ ꯑꯇꯣꯞꯄ ꯀ꯭ꯌꯨꯕ ꯌꯥꯎꯗꯦꯅꯦ ꯑꯩꯉꯣꯟꯗ ꯁꯤ ꯈꯛꯇꯅꯤꯗꯅ ꯃꯥꯅ ꯁꯣꯜꯞ ꯇꯧꯕꯗꯨꯅꯦꯕ ꯑꯩꯅ ꯍꯣꯠꯅꯩꯁꯤꯅ ꯃꯥꯅ ꯁꯨꯡꯍꯩ ꯍꯩꯇꯕꯅꯤꯅ ꯁꯣꯜꯞ ꯇꯧꯕꯗꯨꯅꯦꯕ ꯑꯩꯅ ꯍꯣꯠꯅꯩꯁꯤꯅ ꯅꯉꯣꯟꯗ ꯑꯩꯅ ꯇꯥꯛꯇꯣꯏ ꯃꯨꯞꯁꯦ ꯅꯪ ꯐꯅ ꯇꯧꯗꯦꯅꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯣꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯈꯤꯇꯪ ꯍꯟꯊꯔꯒ ꯁ꯭ꯋꯥꯏꯗ ꯁꯤ ꯂꯦꯞꯄꯣꯕ ꯑꯩ ꯅꯉꯣꯟꯗ ꯇꯧꯗꯣꯏ ꯃꯨꯞꯁꯦ ꯁꯤꯅꯦꯕ ꯁꯤ ꯄꯥꯏꯔꯅꯦꯕ ꯀ꯭ꯌꯨꯕꯁꯦ ꯑꯩ ꯅꯉꯣꯟꯗ ꯄꯤꯔꯛꯑꯅꯤ ꯅꯪꯅ ꯇꯨꯡꯗ ꯇꯧꯕ ꯃꯨꯞꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯎꯔꯕ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯎꯕ꯭ꯔꯥ ꯎꯪꯕ ꯑꯗꯨꯏ ꯈꯣꯡꯗꯣ ꯍꯩꯒꯅꯤꯅ ꯌꯦꯡꯗꯣꯏ ꯎꯪꯕ ꯍꯧꯖꯤꯛ ꯈꯣꯡꯗꯣ ꯍꯩꯅꯤꯅ ꯑꯗꯨꯏ ꯈꯣꯡꯗꯣ ꯎꯪꯗꯣꯏꯅꯦꯕꯀꯣ ꯁꯤ ꯀ꯭ꯌꯨꯕꯁꯦ ꯍꯩꯔꯅꯤꯀꯣ ꯌꯥꯔꯅꯤꯀꯣ ꯁꯦ ꯎꯔꯦꯅ ꯁꯦ ꯅꯉꯣꯟꯗ ꯄꯤꯔꯛꯇꯣꯏꯅꯦꯕ ꯅꯈꯨꯠ ꯑꯅꯤꯃꯛ ꯇꯨꯡꯗ ꯇꯤꯡꯊꯣꯛꯑꯣ ꯄꯥꯏꯔꯣ ꯑꯗꯨ ꯈꯨꯠ ꯐꯥꯎꯕ ꯑꯗꯨ ꯎꯪꯉꯣ ꯍꯧꯖꯤꯛ ꯈꯣꯡꯗꯣ ꯎꯪꯉꯣꯕ ꯍꯧꯖꯤꯛ ꯈꯣꯡꯗꯣ ꯑꯗꯨꯝ ꯎꯪꯉꯣ ꯑꯃꯨꯛ ꯊꯨꯅ ꯎꯪꯕ ꯑꯃꯨꯛ ꯇꯞꯅ ꯎꯪꯕ ꯅꯪꯅ ꯂꯦꯞꯅꯤꯡꯀꯥꯟ ꯂꯦꯞꯇꯣꯏꯅꯦꯕꯀꯣ ꯊꯨꯅ ꯎꯪꯕ ꯇꯞꯅ ꯎꯪꯕ ꯌꯥꯔꯕ ꯑꯗꯨ ꯅꯪ ꯂꯦꯞꯅꯤꯡꯀꯥꯟ ꯂꯦꯞꯇꯣꯏꯅꯤ ꯑꯗꯨ ꯅꯪꯅ ꯌꯥꯔꯝꯃꯅꯤ ꯍꯥꯏ ꯀꯥꯟꯗꯨꯗ ꯇꯞꯅ ꯄꯨꯊꯣꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯃꯥꯡꯗ ꯌꯥꯔꯕ ꯌꯥꯔꯦ ꯇꯞꯅ ꯄꯨꯊꯣꯔꯛꯑꯣ ꯁꯣꯜꯞ ꯇꯧꯔꯝꯒꯅꯤ ꯌꯦꯡꯉꯣ ꯇꯞꯅ ꯅꯪ ꯇꯧꯖꯕꯗꯣ ꯁꯦ ꯇꯨ ꯌꯦꯡꯉꯣ ꯄꯨꯟꯁꯤꯒꯤ ꯀ꯭ꯌꯨꯕ ꯁꯣꯜꯞ ꯇꯧꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯀ꯭ꯌꯨꯕ ꯁꯣꯜꯞ ꯇꯧꯈ꯭ꯔꯦ ꯃꯥ ꯁꯦꯀꯦꯟ ꯈꯔꯗ ꯑꯗꯨꯁꯨ ꯌꯦꯡꯗꯕꯤꯗ ꯃꯣꯏ ꯃꯌꯥꯝ ꯇꯣꯈꯥꯏꯔꯕ ꯀ꯭ꯌꯨꯕꯅꯦꯕ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯀ꯭ꯌꯨꯕ ꯁꯣꯜꯞ ꯇꯧꯈꯤꯕꯗꯣ ꯀꯩ ꯐꯥꯎꯒꯦ ꯉꯛꯄ ꯐꯖꯅ ꯉꯛꯑꯦ ꯍꯣꯔꯦꯟ ꯑꯃ ꯂꯩꯔꯒ ꯇꯧ ꯉꯝꯒꯗ꯭ꯔꯣ ꯌꯦꯡꯉꯒꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ Yeah. See, too many people want to win, but they too busy celebrating and taking their time. But I already know I'ma get it now, though. I'ma get it now, though. I'm not slowing down, though. Coming for that crown, though. I'ma get it now, though. I'ma get it now, though. I'm not slowing down, though. Coming for that crown, though. Crown, though. Been a minute, but a minute now. Killing everybody when they wanna. To see more magic, please subscribe. See you very soon.
Take you back to when I was starting